Silongi Red Land Manipur Bhaban Ama Dimapurda Manipur Guest House Ama Manipur Sarkarna Thamgadori Pau Sandona Pizari Manipur Sarkarna Lokalakpa Akanaba Taurang Amaki Matung Ina Silongi Red Landa Manipur Bhaban Ama Dimapurda Manipur Guest House Ama Manipur Sarkarna Thamgadori Haina Chief Secretary Onabakisona ISTV News ka Unabada Fondorakle Development Agency ki ayaba building saba khopar ki ayaba land ownership ki wafam na singba kaya yauri madusu Meghalaya da leba khoi ai batchmate additional chief secretary wariba ji Prasan Nayak da wari sanajare ma urban development pai bani koi kano sui proposal ne thuna thabi ro ma sam jana ba tong ki na dmai hai adana koi ki masida estimate se koi ki sabadi loira bani Silong ki su amasung kano ki su admai formality khara sang land ownership certificate kumba adi architect engineer sing kano tawba Marone Silong ki koi state ki architect na mu yada ba mo yada muda ada restart over architect na to engineer to godom ne hai madu exemption to bi ona koi ngang nari ana hafta amuki manung si dai koi haiba proposing si tharaga any si da sanction to bi ona mai ta na koi haina jage any si na su masi yam favorably khana bi rakani ana koi thajai ramoi ba saib na su masang su assurance pirak pani Nakal Amarom Lising Masama Pan Maripu Taruki, Matung Degi, Awang Nopok Star Singda, Mutaluraba, Merit Scholarship Scheme Nauna Hingan Hanabagi Wafam Su, Ministries of Human Resource and Development Ki Maike Digi, Apama Lady Haina, Chief Secretary Onabakisona, Fondorakle. Sinana literacy, Unare, Unabadama Kosu Yai, Masi, Kanato funding to any Sinato Bigi and Haragadi, Amakoidum, Madugi coordination to school, all India Leva of our schools in Kanba. Aduga maduga seat reserve to honba fees na singba aduga boarding lodging ki paisa na singba ni initium pihanba masi 1986 po lairamba scheme ni 86 ki matung dadi ko ge Navodaya Vidyalaya ki school system central government na hogdok padagi masi objective se harap manare hena to padagi discontinue to gibni adu haiba scheme si yamna phaba ade khoina sum khangwada Manipurda lairiba officer phanayamna mi phanayamna Merit scholarship scheme Makada Mapanda Salaga Lectum Duna Yamna my career of Wiki. Haina the International Handicap Welfare Mission Gi Office Building Ama Moidang Pokta Sagatuna Handicap Singe Yaifanaba Tabakaya Lanai Mui Amana Miam Gimatinga Luina and Tabak Packet Pahore Hiramasida Akanaba report Ama Lobisi. Solisingani Sumna Tarani Twegi Megi Tarik Taraga Tarukta Modam program Pansaki Sik Pradhan Biriba Mam Kabir Singh Queen Mama and Kauzariba Alasina Low Sangamama International Handicap Welfare Mission da Donate Tobirapani Hariba Low Sangam Steda Equina Hauzik Sagar Saribasi Disabled or Handicap Sing a Sigi Vocational Training Center Ama at special school Ama Luna Handicap Sing a systematic Pananabagi administration block office ama asi sagat sabani punna food dragani pan sangaga food kun kataru pa ka sumba building si sagat sabani building sing sagat sabada ekoi sen yam sangi haiba senfam sing si kai kun zariba MP Dr. Maina aduga Kothozam Kendra gi MLA Tamu Sarat aduga Padmasri Kamam Director gi baba Navakeshor aduga Ngangom Tej Kumar aduga Hanagi ekoi gi Jila Parisad Hojisu Ibiriba Impal Westki Adaksa Chema Vijenti aduga Hairiba Miyoi Singh aduga Nauria Pakhang Lakpa ACG Hojisu MLA Ibiriba Damo RK Anand Hairiba Miyoi Singh asina yamna chow senpam puthokpiraga sagatpa hausakibani Organization asina Social Welfare Department ki makhada ing singani tarahumdu amani taramarida Miyoi kuntra gi oiba differently able singi tha ahungi computer training base anirak lemna pangthokre masigi mathakta National Handicap Finance Development Corporation amadi Power Grid Corporation anina punne sponsor tawraga MPS on New Delhi amadi organization asina sinlangduna ing lisingani taramanga February dagi April tha phawa tha ahungi Miyoi kuntra gi oiba handloom and handicraft trade skill development program amasu pangthokre hairi
handicapsing si masagi khutsa haiba thabak khara tawre haraga sen thok to ya dabagi dakak malai marom dom hingjana na ba asigi pandamda embroidery training, handloom handicrafts training, computer training, TV tab repairing training, mobile aduga koi nupi singi khong khut yadabana khuna tawya ba aduga khong yadabana khuna tawya ba hariba sing sigi makhal gi ba training si hek saba loiraga ikoina pangthok sanana bagi pandam thamjabani differently able sing ase khunaina hanthaba thakta thambibada natana tokhaiba miyangna yengduna lakle lohong kai hongba sorat amadi miyamgi oiba afanungai thabak tharom singda makoi bu yauhan naramde chathok kothok pada makoi bu uba matamda mangol ora haibana chingba miyang kya yengbirami adubu ngasidi miyang ase tamna tamna hantharak labasu differently able singdadi marak marakta makoi masa se asa letre haiba wakal khanjai wakalon asi manghanduna makoi masa masa bu makoi gu su maning tamna hingjana bagi hak lai hingdaba yade amadi maromdom lepa ngamjanaba sel thokta yade haiba wakalon chelan ba changli masigadamak makhoigi leijariba top topa sakti adu sizinaduna miyamga manaba thakta mare mohak thongna hinganabagiramak lamjimgiba haibase organization asigi pandamni haire LC pritam galoina na paujamjaiba thiam ranjan ISTV news moidangpo Indian Constitution sana khibagi humputare suba Republic de ge tharamda Manipur Sarkar ge Commerce and Industry Department na maitai ge tanglaba posak sing laikha tahanduna phuruk ki sanabi sing phongna khongoi nare haina umang lai kanba apun malupna thadorok po cherol amana phongdorok le ahalaman singa thamlamba sanabi ge tanglaba sanabi sing karisu leitana logduna tawning ba tawduna manghalibu singi marakta department asina mangjil thabo oire haire department asige get sabada thakal sakpil layatpu maram sadana hekta sizinaba amadi pazeng phiralbu laidhina singba latuna hekta yungsinba mathong huktaba thawong kaya sathaki haina nungaitaba phongdorakle Tarnithu Suba South Asian Games Kamari lenena ngasi Directorate of Youth Affairs and Sports na sinduna Manipur da toss rally ama pangthokre ngasi ayu kangla ge men get pangthokkiba toss rally adu ge thoramda PHE Minister Ihemo Sandra Industry Minister Govindas Konthausam Social Welfare Minister AK Mirabai Chief Secretary Onab Kisor yauna Marilenavu official kayana saruk yakhi ngasi ge thoram adu da South Asian Federation Games ke maru abamioi mangasu thoram adu saruk yakhi Tharamga mari lenana Minister Ihemo Sandra na haikibada handa Guwahati amadi Shillong na yumbu oiduna pangthokadoriba Taranithoi Suba South Asian Games ta Manipur ge sanaru singna kanna honaduna medal kaya lawrakani haibagi thajaba lai phongdokhi Abiriba kai punumakta Mangola Ashirwad pizabaga loinana athletes singda sida participate tawbigadoriba sports person singda ngasigi senglaba akoigi kangla asidagi akoina thagdoriba akoigi torch rally asigi afaba madugi mangola do puraga chatpiu aduga akoigi damakta medal yamna win tawdaga not only Manipur gi natana akoigi Bharat ki koi India gi adu mingchat adu purakpiu na haijaraga mayam punuk dividai lawjage Tungda toss rally adu Kangla men getagi PSE Minister Ihemo Sandra lam thaki rally adu Kangla getagi salaba matungda Kangla manung faraga awang thama Kangla gi getta thoklaba matungda Kangla pak paring da laklaga ras bhavan mamang faraba matungda makha thama Kangla gi getagi amuk sanglaktuna lam thapam oikiba Kangla gi men getta amuk kana tungduna toss rally adu loisinki Apunba Manipur ge tunglam sat ke damak miyam ge khongsat ama lakiba tang tarukta amuko CCLSK amadi UCM na punna sinduna sat ka doriba miyam ge khongsat asida All Manipur Progressive Farmer Association na mapung fana sagot kani hairi ISTV network na miyam ge seba torokpa sahi taraga mari mapung fa khibaga loina na ISTV news na miyam ge damakta e pau sandok leba asida lamdam sida thengnariba khudong sa dabasing wakat nabaki mafam ama ISTV news ta miyam ye kholau people's voice haina mingthonduna hapchin jare
मियामना चेंगनरिब खुदोंसादबसिंग वाकत पिरकप यागनी मियाम के खोलाव के मनुंग सना मापीथेल तामना हौजिक इथम मोरांग पुरेल द पीरिबा खुदोंसादबगी मतंगदा इथम मोरांग पुरेल दगी पी सोमोरजितना ISTV न्यूज ता खंगलकली फोन तौजरीब आई सोमोरजित सिंह इथम मोरांग पुरेल दगिनी ISTV की पुदा आइना सरकार की मफमदा करिगुंबा लमदम की और पाखर की मतंगदा आइना वकत तब खरा समझनिंगदगी तौजरपनी हाइबियो औजी औजी मफम मसिदा सागलिबा मपिथल दाम हाइबा दाम मसिना मरम मोरकांदा दाम सिना लोशिंग्रह मतुंगदा लम मसिगी प्रजा सिंगदा लेहौगदबा तुंगपोय हयेंग चारोन द लेहौगदबा अदुगुंबा लेन खतंग मरोयदबा अवात पक्या के मतंगदा इ सेंटंग थमजगे आइरिबा दाम मसि साथिदा लमदम मसिगी प्रजा सिंग असि तुरेंदगी थोपा नेचुरल रिसोर्स हाबदी नुंग लेंगोय अदुगा तुरेन की nga asini singba phadna mokoi gi singtham moiduna hinjarambani adu daam masi sa matung da gi hausi आइरिबा तुरेन से फंगंबा महौसा जोबा रिसोर्स नुंग लेंगोय अमदी ngaना सिंबा की फंगसनी हुजी लमदमसी की प्रजा सिंसी मकोय की हानगी फमसी होंगा अतोपा करी पाइगदबनो हाइबा हंगदब मोंगदा यामना कंगाउना बफियम द लेरे अदुना हाइरिबा दामसिना सोहलबा लमदमसी की प्रजा सिंग मरोइना डाउन सिंग की प्रजा सिंग हाइबा तारे सिंग द सुखरा यावी कोई तम द सुखरा यावी सिंग द बनबा तारबदा कोई लौफोंग नोंदम कुपी नोंदम तांगखुल मखौ लेसिपुंग रिसोपुंग आइलैंड बुयांग दुगा कोई तम की कुंदा हाइबा तारगना मुखोंग मोइरांग पुरेल पार्ट 2 इथम हाइरिबा कुनसिंग असि तामसिना हक्थेंगना सोहलबा दुगुंबा कुनसिंगी हाइरिबा कुनसिंग असिगी हानगी मखोइगी महौसागी हिंगनबगी लंबी हाइबदी तुरेंदगी फंगबा रिसोर्स ना मकोई सिंदान समोरमदु आइरिबा असिगुंबा आर्डा मसिना सिंखिबदगी दी हुदिसी मकोई सिंथमसी अतोपा मदा होंगदबा यादब फियम दलापा अदुगो होंगनबगी दमक सरकार नसु ऑल्टरनेटिव ओरबा अदुगुंबा लंबी मसिंगी दब नंबर मोरकांदा प्रजा सिंग असि सही मरी मंगा की सिंगदगी सोयदनमकी लंबी लंघांग द चांगनी बगी फियम दा चतगी फियम लाए हदना ISTV थ्रू इन सरकार की मफम दासिंबा लमदमसी की प्रजा सिंगी अवाबसी यांगी नि सिंजरगा इना वकल सितम ममिंग लेरबा फैशन डिजाइनर कुमार चिलसम न प्रेजेंट तौदुना लाकेबा जनवरी 19 दा होटल इंफाल दा पांगथोकदरिबा मणिपुर फैशन रैंकडेस बस असिगिदमक ngasi tongan स्टेट सिंगदगी मॉडल सिंग इंफाल एयरपोर्ट ता थुंगलख्रै ऑल मणिपुर हैंडलूम एक्सपोर्ट डेवलपमेंट Entrepreneurs Consortium का खुसन नदुना मणिपुर की इयोंग फीसिंगबो हेना सॉकट हनबगी पांदमदा पांगथोकदरिबा फैशन रैंकडेस बस असिदा ngasi फाबदा मिस आर्ट इंडिया 2015 आइटाल खोसला मिस्टर नॉर्थ ईस्ट 2015 बाबुल बोरो मिस टूरिज्म 2014 रास्मी राजपूत मिस इंडिया वर्ल्ड 2014 कोयला राणा ngasi इंफालदा थुंगलख्रै फैशन एक्स्ट्रावेगेंजा असिदा बॉक्सिंग दा अर्जुन अवार्ड फ्रंकरबी लाइसम सरिता देविसु सो असिगी दमक ब्रांड एम्बेसडर ओइना सरुक यागनी सिलोंग रेड लैंड दा मणिपुर भवन अमा दिमापुर दा मणिपुर गेस्ट हाउस अमा मणिपुर सरकार ना थमगदोरी मियंग काबिरिबा पुनमकपु अमुक हन्ना खुरुमजरी